ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯁꯤꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯜꯕꯤꯅꯥꯁꯨ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯐꯤꯗꯨ ꯄꯤꯔꯝꯂꯒ ꯗꯦꯅꯦꯜꯒ ꯄꯨꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯕꯅꯤ꯫ ꯒꯥꯔꯤ ꯑꯗꯨꯛ ꯁꯥꯡꯅ ꯊꯧꯔꯒ ꯂꯥꯛꯄꯗꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯆꯤꯠ ꯑꯃ ꯐꯥꯎꯕ ꯍꯩꯅꯗꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯗꯦ꯫ ꯅꯥꯀꯟꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯃꯔꯩꯔꯦ꯫ ꯅꯨꯄꯥ ꯑꯃꯗꯤ ꯁꯣꯝꯗ ꯏ ꯀꯥꯔꯕꯅꯤ꯫ ꯆꯦꯂꯦꯟꯖ ꯇꯧꯅꯈ꯭ꯔꯤꯗꯨꯒ ꯅꯨꯄꯤꯁꯤꯅ ꯎꯠꯊꯣꯔꯛꯂꯤꯁꯤꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯦ꯫ ꯃꯣꯡꯍꯥꯗ ꯇꯞꯂꯞꯅ ꯗꯦꯅꯦꯜꯁꯨ ꯍꯥꯏꯔꯛꯑꯦ, "ꯋꯥꯂꯥꯡꯒ ꯏꯉꯥꯡꯉꯥꯡꯗꯦꯗ ꯊꯧꯔꯥꯅꯤꯁꯦ." ꯑꯜꯕꯤꯅꯥꯁꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯑꯦ꯫ ꯗꯦꯅꯦꯜꯁꯨ ꯃꯗꯨ ꯈꯪꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯑꯦ, "ꯆꯥꯛꯀ ꯄꯤꯖꯔꯛꯇ꯭ꯔꯕ ꯅꯪꯕꯣ?" ꯑꯜꯕꯤꯅꯥ ꯃꯃꯤꯠꯇꯨ ꯐꯩꯅ ꯗꯦꯅꯦꯜꯗ ꯌꯦꯡꯂꯛꯂꯒ, "ꯅꯨꯄꯤ ꯑꯇꯩꯗꯅꯦ ꯐ꯭ꯂꯔꯠ ꯇꯧꯕ ꯌꯥꯕꯒꯨꯝ ꯑꯩꯉꯣꯟꯗ ꯌꯥꯅꯤꯗꯨꯗꯤꯅꯦ ꯈꯟꯅꯨ, ꯒꯥꯔꯤ ꯊꯧꯗꯧꯗꯣ ꯑꯗꯨꯝ ꯊꯧ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯝ ꯀꯥꯛꯁꯤꯟꯅꯒ ꯍꯥꯏꯔꯛꯂꯕꯗꯨꯗ ꯗꯦꯅꯦꯜꯁꯨ ꯁꯨꯝ ꯏ ꯀꯥꯔꯛꯂꯦ꯫ ꯋꯥ ꯃꯈꯥꯗꯤ ꯇꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯇꯁꯦꯡꯅꯃꯛ ꯁꯥꯎꯕꯗꯤ ꯃꯥꯜꯂꯦ꯫ ꯒꯥꯔꯤꯗꯨ ꯐꯠ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯄꯥꯏꯈꯩ ꯊꯧꯔꯛꯑꯦ꯫ ꯑꯜꯕꯤꯅꯥꯁꯨ ꯁꯤꯠ ꯕꯦꯜꯁꯨ ꯐꯥꯍꯧꯗꯒꯨꯝ ꯇꯧ ꯒꯥꯔꯤꯗꯨꯅꯒ ꯀꯟꯅ ꯊꯧꯒꯠꯂꯛꯄꯗꯨꯗ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯀꯩꯅꯣ ꯑꯩꯒ ꯇꯥꯇꯣꯟ, ꯒꯥꯔꯤꯁꯦ ꯇꯞꯅ ꯊꯧꯋꯣ." ꯗꯦꯅꯦꯜꯁꯨ ꯇꯥꯗꯦ, ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯀꯟꯅ ꯊꯧꯔꯤ꯫ ꯁꯣꯝꯗ ꯆꯤꯡꯈꯩꯁꯨ ꯈ꯭ꯔꯤꯁꯇꯤꯒ ꯁꯦꯟꯗ꯭ꯔꯥꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯒ ꯑꯗꯨꯃꯛ ꯍꯥꯏꯒꯠꯂꯛꯑꯦ꯫ ꯁꯣꯝꯗ ꯆꯤꯡꯈꯩꯁꯨ ꯈ꯭ꯔꯤꯁꯇꯤꯒ ꯁꯦꯟꯗ꯭ꯔꯥꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯏ꯫ ꯈ꯭ꯔꯤꯁꯇꯤꯗꯤ ꯃꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯄꯒꯤ ꯚꯥꯞꯇ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯁꯨ ꯁꯣꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯍꯥꯏꯖꯤꯜꯂꯒ ꯌꯧꯔꯛꯄꯅꯣ ꯈꯪꯗꯦ꯫ ꯒꯥꯔꯤꯗꯨ ꯐꯠ ꯈꯥꯡꯂꯛꯄꯗꯨꯗ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯆꯤꯡꯈꯩꯗ ꯌꯦꯡꯂꯛꯂꯒ, "ꯀꯅꯥꯅꯗ ꯋꯥꯠꯂꯤꯒꯦ?" ꯆꯤꯡꯈꯩꯅ, "ꯃꯤ ꯌꯥꯝ ꯎꯅꯗꯧ ꯂꯩ." ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯩ ꯀꯨꯝꯈ꯭ꯔꯦ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯀꯨꯝꯁꯤꯔꯥ ꯀꯨꯝꯃꯣꯏꯁꯤꯔꯥ ꯈꯟꯕꯗ ꯉꯥꯏꯍꯥꯛꯇꯤ ꯃꯀꯣꯛꯇꯨ ꯉꯥꯎꯔꯦ꯫ ꯑꯃꯨꯛꯁꯨ ꯆꯤꯡꯈꯩꯗꯨ ꯈ꯭ꯔꯤꯁꯇꯤꯅ ꯀꯨꯝꯂꯛꯇꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯉꯤ꯫ "ꯂꯥꯛꯑꯣꯗꯅ." ꯍꯣꯏ." ꯆꯤꯡꯈꯩ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯍꯣꯇꯦꯜꯗꯨꯒꯤ ꯃꯐꯝꯁꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯪꯂꯛꯏ꯫ ꯑꯃꯨꯛ ꯆꯤꯡꯈꯩꯁꯨ ꯔꯤꯁꯦꯞꯁꯅꯤꯁ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨꯒ ꯀꯔꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯔꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯦ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯑꯗꯨꯃꯛ ꯆꯤꯡꯈꯩꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯔꯨꯝ ꯃꯅꯨꯡꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯆꯤꯡꯈꯩꯗꯤ ꯁꯣꯐꯥ ꯊꯥꯔꯤꯕꯗꯨꯗ ꯐꯝꯊꯔꯒ ꯂꯩꯔꯝꯂꯦ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯅꯥꯀꯟꯗ ꯁꯤꯡꯒꯜ ꯁꯣꯐꯥ ꯑꯃ ꯊꯥꯔꯤꯗꯨꯗ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯂꯒ ꯆꯤꯡꯈꯩꯗ ꯍꯥꯏꯔꯛꯏ, "ꯃꯤꯁꯤꯗ ꯎꯅꯗꯣꯏꯔꯣ?" ꯍꯥꯏꯕꯗꯨꯗ ꯁꯝꯖꯤꯟꯈ꯭ꯔꯦ꯫ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯈꯥ ꯇꯥꯅ ꯀꯩ ꯍꯪꯒꯗꯕꯅꯣꯁꯨ ꯈꯪꯗ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯑꯃꯨꯛ ꯇꯞꯅ, "ꯑꯗꯨꯗꯤ ꯂꯩꯁꯅꯥꯅ ꯍꯥꯟꯅ ꯌꯥꯏꯠ ꯉꯥꯟꯕ ꯅꯨꯡꯁꯤꯔꯛꯄ ꯑꯣꯏꯔꯦ." ꯈ꯭ꯔꯤꯁꯇꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯈꯩꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯈ꯭ꯔꯤꯁꯇꯤꯗ ꯌꯦꯡꯂꯛꯂꯒ, "ꯅꯪꯅ ꯉꯁꯥꯏ ꯇꯝꯕ ꯋꯥꯔꯤꯗꯣ ꯆꯨꯝꯂꯕ ꯅꯠꯇ꯭ꯔꯣ?" "ꯆꯨꯝꯃꯦ." ꯈ꯭ꯔꯤꯁꯇꯤꯅ ꯆꯤꯡꯈꯩꯗ ꯂꯩꯁꯅꯥꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯆꯤꯡꯈꯩꯁꯨ ꯇꯞꯅ ꯁꯣꯜꯂꯛꯄꯅꯤ, "ꯑꯩꯅ ꯅꯣꯡꯃꯇ ꯂꯩꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯌꯥꯏꯔꯤꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯤ ꯇꯥꯕ ꯎꯈꯤꯗꯦ꯫ ꯑꯗꯨꯒ ꯀꯩꯅꯣ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯅ ꯃꯥꯅ ꯌꯥꯏꯔꯤꯛꯄꯨ ꯈꯟꯖꯔꯝꯂꯤꯁꯤꯕꯣ? ꯌꯥꯏꯔꯤꯛ ꯉꯥꯟꯕꯅꯗꯤ ꯋꯥꯐꯝꯁꯦ ꯈꯪꯂꯕ꯭ꯔꯥ?" ꯈ꯭ꯔꯤꯁꯇꯤꯅ, "ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯅꯕ ꯌꯥꯗꯕꯗꯣ ꯇꯧꯔꯝꯒꯅꯤ ꯈꯪꯉꯦ꯫ ꯂꯩꯁꯅꯥꯅ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯎꯠꯊꯣꯛꯂꯣꯏꯗ. ꯑꯈꯥꯡ ꯀꯟꯕꯤꯅꯤ. ꯋꯥꯁꯨ ꯀꯟꯅ ꯉꯥꯡꯂꯣꯏ ꯃꯥꯗꯤ. ꯃꯥꯒꯤ ꯃꯊꯧꯗ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯉ ꯂꯩꯕꯅꯤ." ꯆꯤꯡꯈꯩꯅ, "ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯈꯣꯏ ꯃꯖꯥꯏꯕꯨꯡꯉꯣꯗ ꯇꯝꯒꯦ. ꯅꯠꯇ꯭ꯔꯗꯤ ꯂꯩꯁꯅꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ." ꯈ꯭ꯔꯤꯁꯇꯤꯅ, "ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯇꯝꯃꯣ. ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ." ꯑꯅꯤꯗꯨꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ꯫ 3:30 ꯆꯠꯂꯝꯂꯦ꯫
ꯄꯨꯝꯃꯝꯂꯕꯅꯤ ꯄꯨꯡꯗꯨ ꯎꯕꯗꯨꯗ ꯆꯤꯡꯈꯩꯁꯨ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯤꯗ ꯌꯦꯡꯂꯛꯏ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯌꯦꯡꯂꯝꯃꯤ ꯈ꯭ꯔꯤꯁꯇꯤ ꯄꯨꯡꯗꯨ ꯎꯕꯗꯨꯗ ꯆꯤꯡꯈꯩ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯩ ꯊꯤꯟꯕꯤꯔꯣ ꯆꯤꯡꯈꯩꯁꯨ ꯃꯥꯒꯤ ꯃꯤꯡꯒ ꯀꯣꯟꯅꯅ ꯀꯧꯔꯛꯄꯗꯨꯗ ꯏꯁ ꯃꯤꯡꯒ ꯀꯧ ꯁꯥꯔꯦ ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯈ꯭ꯔꯤꯁꯇꯤꯁꯨ ꯏꯆꯝ ꯆꯝꯅ ꯀꯩꯒꯤꯅꯣ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯐꯣꯟ ꯇꯧꯒꯦ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯆꯤꯡꯈꯩꯗ ꯑꯗꯨꯝ ꯄꯤꯔꯛꯏ ꯆꯤꯡꯈꯩꯁꯨ ꯈ꯭ꯔꯤꯁꯇꯤꯗꯩ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯔꯒ ꯅꯣꯛꯃꯤ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯊꯥꯔꯝꯂꯤꯕꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯈ꯭ꯔꯦ ꯈ꯭ꯔꯤꯁꯇꯤꯁꯨ ꯇꯞꯅ ꯀꯣꯜ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯆꯤꯡꯈꯩꯁꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯣꯂꯤ ꯁꯥꯎꯅꯤꯡꯂꯛꯂꯦ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯤꯡꯈꯩꯅ ꯍꯤꯞꯂꯤꯕꯗꯣꯝꯗ ꯂꯥꯛꯏ ꯆꯤꯡꯈꯩꯁꯨ ꯊꯋꯥꯁꯥꯗ ꯑꯗꯨꯃꯛ ꯍꯤꯞꯂꯒ ꯂꯩ ꯈ꯭ꯔꯤꯁꯇꯤꯁꯨ ꯍꯟꯗꯛꯇꯤ ꯆꯤꯡꯈꯩꯒꯤ ꯃꯁꯥꯗꯨ ꯁꯣꯛꯂꯒ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯍꯥꯏꯕ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯆꯤꯡꯈꯩꯁꯨ ꯊꯋꯥꯁꯥꯗ ꯍꯌꯦꯡ ꯑꯌꯨꯛ ꯅꯈꯣꯏꯅ ꯅꯦꯝꯕꯣꯛꯁꯇ ꯇꯧꯔꯒ ꯊꯤꯜꯍꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯈ꯭ꯔꯤꯁꯇꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯅ ꯌꯥꯜꯂꯛꯄ ꯕꯦꯛꯇꯨꯅ ꯆꯤꯡꯈꯩꯗ ꯄꯣꯞ ꯊꯣꯝꯂꯛꯏ ꯑꯗꯨꯒ ꯄꯩꯔꯤ ꯆꯤꯔꯥꯏꯇꯥ ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯗꯩ ꯈꯣꯛ ꯐꯥꯔꯤ ꯆꯦꯟꯕ ꯀꯩꯗꯧꯒꯦ ꯑꯩ ꯅꯉꯣꯟꯗ ꯂꯩꯅꯤꯡꯗꯦ ꯑꯩ ꯆꯦꯟꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯦ ꯈꯪꯍꯧꯗꯦ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯛꯏ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯁꯥꯗꯨ ꯆꯤꯡꯈꯩꯗ ꯄꯨꯂꯞ ꯇꯨꯔꯦ ꯆꯤꯡꯈꯩꯁꯨ ꯈ꯭ꯔꯤꯁꯇꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯃꯨ ꯂꯣꯏꯕꯤ ꯃꯌꯥꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯛꯑꯅꯨ ꯊꯃꯣꯏꯗ ꯆꯪꯈꯤꯕ ꯃꯆꯨꯕꯨ ꯍꯦꯛꯇ ꯀꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯈꯤꯕꯗꯨꯕꯨ ꯍꯦꯛꯇ ꯀꯥꯎꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯅꯪ ꯑꯗꯨꯝ ꯂꯧꯔꯅꯤ ꯆꯦꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯆꯦꯜꯂꯅꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯍꯜꯂꯅꯤ ꯁꯤꯗ ꯋꯥ ꯂꯣꯏꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯂꯝ ꯍꯦꯜꯂꯗꯤꯅꯦ ꯄꯅꯤꯁꯃꯦꯟ ꯐꯖꯕ ꯌꯥꯝ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯈ꯭ꯔꯤꯁꯇꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯈ꯭ꯔꯤꯁꯇꯤꯁꯨ ꯃꯈꯨꯠꯇꯨꯅ ꯆꯤꯡꯈꯩꯕꯨ ꯏꯟꯊꯣꯛꯅꯕ ꯇꯧꯖꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯈ꯭ꯔꯤꯁꯇꯤꯅ ꯑꯩ ꯊꯥꯖꯗꯦ ꯄꯨꯂꯤꯁꯇꯨ ꯄꯥꯎ ꯐꯥꯎꯕ ꯑꯩ ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯦ ꯑꯩ ꯊꯥꯖꯗꯦ ꯆꯤꯡꯈꯩꯁꯨ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯤꯗ ꯌꯦꯡꯂꯛꯂꯒ ꯊꯥꯖꯅꯕ ꯑꯗꯨꯗꯤ ꯅꯪ ꯃꯥꯡꯊꯣꯛꯎꯔꯥ ꯈ꯭ꯔꯤꯁꯇꯤꯅ ꯅꯪ ꯆꯤꯡꯈꯩꯁꯨ ꯅꯣꯛꯂꯒ ꯑꯩꯁꯦ ꯀꯤꯕ ꯖꯥꯠꯅꯤꯅꯦ ꯁꯣꯝꯗꯁꯨ ꯍꯥꯏꯅ ꯗꯦꯅꯦꯜꯗꯣ ꯑꯜꯕꯤꯅꯥꯕꯨ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯔꯛꯂꯤ ꯑꯜꯕꯤꯅꯥꯁꯨ ꯀꯞꯇꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯌꯨꯝ ꯊꯤꯟꯕꯤꯌꯣ ꯍꯥꯏꯅ ꯗꯦꯅꯦꯜꯁꯨ ꯑꯣꯏ ꯀꯞꯁꯅꯅꯨ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯜꯕꯤꯅꯥꯅ ꯑꯩ ꯀꯌꯥ ꯇꯥꯗꯟꯕ ꯄꯛꯇꯕ ꯅꯨꯡꯁꯤꯒꯦ ꯇꯧꯕꯁꯦ ꯅꯨꯡꯁꯤꯔꯔꯣꯏ ꯗꯦꯅꯦꯜꯁꯨ ꯑꯜꯕꯤꯅꯥꯅ ꯍꯥꯏꯗꯣꯛꯇꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯛꯏ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯜꯕꯤꯅꯥꯁꯨ ꯍꯤꯛꯅ ꯀꯞꯅ ꯍꯥꯏꯗꯤ ꯂꯩꯁꯅꯥꯁꯨ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯌꯦꯡꯂꯛꯄꯅꯤ ꯂꯥꯡꯉꯝꯕꯤꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯀꯣꯜꯗꯨ ꯍꯟꯖꯤꯟꯅ ꯇꯧꯔꯛꯏ ꯔꯤꯡ 1-2 ꯆꯠꯂꯒ ꯂꯥꯡꯉꯝꯕꯤꯁꯨ ꯄꯥꯏꯔꯛꯏ ꯂꯩꯁꯅꯥꯅ ꯂꯥꯟ ꯀꯩ ꯇꯧꯕ ꯌꯥꯎꯒꯦ ꯀꯣꯜ ꯇꯧꯔꯛꯑꯝꯕꯕꯣ ꯂꯥꯡꯉꯝꯕꯤꯁꯨ ꯈꯨꯝꯂꯛꯇꯦ ꯂꯩꯁꯅꯥꯁꯨ ꯍꯟꯖꯤꯟꯅ ꯀꯧꯏ ꯂꯥꯟ ꯃꯌꯥꯝ ꯇꯤꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯑꯗꯨꯒ ꯀꯞꯅ ꯂꯥꯎꯅꯕꯒꯤꯁꯨ ꯃꯈꯣꯜꯗꯨꯁꯨ ꯇꯥꯏ ꯏꯁꯩ ꯁꯛꯄꯒꯤ ꯄꯨꯟ ꯊꯤꯡꯕ ꯃꯈꯣꯜꯗꯨ ꯇꯥꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯁꯨ ꯏꯆꯝ ꯆꯝꯅ ꯍꯪꯂꯛꯏ ꯂꯥꯟ ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯒꯦ ꯂꯥꯡꯉꯝꯕꯤꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ ꯔꯥꯅꯤꯁꯨ ꯀꯞꯂꯒ ꯂꯥꯎꯕꯗꯨ ꯇꯥꯔꯛꯂꯦ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯆꯦ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯂꯩꯁꯅꯥꯗꯤ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯁꯥꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ
ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯕꯗꯒꯤ ꯂꯩꯁꯅꯥꯕꯨ ꯐꯥꯗꯨꯅ ꯈꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗꯩ ꯄꯤꯔꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯂꯦ꯫ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯗꯣ, ꯌꯥꯝꯕꯨ, ꯏꯃꯥꯗꯣ." ꯋꯥ ꯍꯥꯏꯔꯤꯕꯗꯨ ꯃꯄꯨꯡ ꯐꯥꯗꯅ ꯌꯥꯔꯦꯛ ꯉꯥꯟꯕꯒꯤ ꯃꯊꯥꯗ ꯂꯣꯠꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯌꯥꯔꯦꯛ ꯉꯥꯟꯕ ꯑꯣꯐꯤꯁ ꯍꯜꯂꯛꯄꯁꯨ ꯍꯥꯟꯅꯗꯒꯤ ꯉꯟꯇꯥꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯕꯅꯤ꯫ ꯃꯌꯨꯝꯒꯁꯨ ꯅꯛꯅꯅ ꯂꯩꯕꯅ ꯎꯅꯤꯡꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯇꯣꯏꯅ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ꯫ ꯉꯁꯤꯗꯤ ꯂꯩꯁꯅꯥꯅ ꯑꯣꯐꯤꯁꯇꯨ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯕꯤꯠ ꯇꯦꯛꯂꯤꯕꯅꯤ꯫ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯃꯥꯁꯨ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯃꯥꯁꯨ ꯆꯤꯡꯅꯕꯗꯒꯤ ꯂꯩꯁꯅꯥꯕꯨ ꯇꯥꯞ ꯐꯥꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯁꯛꯐꯝꯗꯨꯗ ꯃꯁꯥꯗꯨ ꯑꯉꯛꯄ ꯑꯃꯅ ꯌꯣꯝꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗ꯭ꯔꯤꯉꯩ ꯂꯩꯁꯅꯥꯅ ꯍꯥꯟꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯗꯣ, ꯌꯥꯝꯕꯨ, ꯏꯃꯥꯗꯣ." ꯋꯥ ꯉꯥꯡꯂꯤꯕ ꯐꯥꯎ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯌꯥꯔꯦꯛ ꯉꯥꯟꯕꯒꯤ ꯃꯊꯥꯗ ꯂꯣꯠꯇꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯊꯦꯝꯕꯤꯗꯨꯅ ꯍꯪꯂꯛꯏ, "ꯏꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯁꯦ, ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕ?" ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯔꯦꯡꯖꯨꯝꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯂꯒ, "ꯌꯨꯝꯗ ꯆꯠꯁꯤꯔꯥ?" ꯂꯩꯁꯅꯥꯁꯨ ꯌꯥꯔꯦꯛ ꯉꯥꯟꯕꯗ ꯌꯦꯡꯂꯛꯂꯒ, "ꯌꯥꯝꯕꯨ, ꯑꯩ ꯏꯃꯥ ꯎꯅꯤꯡꯉꯦ. ꯑꯩꯕꯨ ꯏꯃꯥꯒ ꯑꯝꯇ ꯎꯅꯍꯟꯕꯤꯌꯨ, ꯄ꯭ꯂꯤꯖ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯂꯣꯏꯁꯤꯜꯂꯣ, ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯒꯦ." ꯂꯩꯁꯅꯥꯁꯨ ꯀꯔꯤꯝꯇꯗꯤ ꯍꯥꯏꯔꯝꯗꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯈꯪꯗꯕꯅ ꯑꯆꯝꯕ ꯗ꯭ꯔꯦꯁ ꯑꯣꯏꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯨꯗ ꯂꯩꯁꯅꯥꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯂꯩꯁꯅꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨ ꯎꯕꯗ ꯃꯥꯁꯨ ꯚꯥꯞ ꯇꯥꯔꯦ꯫ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯃꯒ ꯑꯆꯝꯕ ꯀ꯭ꯔꯤꯝ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯌꯥꯟꯗꯨꯅ ꯃꯃꯥꯏꯗꯨꯁꯨ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯂꯩꯇꯦꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯋꯥꯕ ꯑꯃꯒ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯗꯨ ꯌꯥꯔꯦꯛ ꯉꯥꯟꯕꯗꯤ ꯇꯁꯦꯡꯅ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯃꯥꯅ ꯁꯦꯠꯂꯤꯕ ꯃꯐꯤꯗꯨ ꯍꯣꯡꯂꯨꯁꯤꯔꯥ ꯐꯥꯎ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯗ꯭ꯔꯦ ꯂꯩꯁꯅꯥꯅ ꯍꯥꯟꯅ ꯃꯥꯕꯨ ꯀꯧꯔꯛꯂꯦ, "ꯌꯥꯝꯕꯨ, ꯆꯠꯂꯁꯤꯔꯥ?" "ꯊꯣꯛꯑꯁꯤ." ꯂꯩꯃꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕꯅꯤ꯫ ꯃꯆꯥ ꯃꯃꯧꯅ ꯊꯕꯛ ꯑꯃ ꯆꯠꯂꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯁꯨ ꯆꯝꯅ ꯀꯧꯔꯛꯄꯅꯤ꯫ ꯂꯩꯃꯅ, "ꯅꯣꯏꯕꯨ ꯀꯥꯏꯗ?" ꯃꯈꯥ ꯇꯥꯒꯦ ꯉꯝꯗ꯭ꯔꯦ ꯃꯃꯧꯅ ꯁꯦꯠ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯂꯩꯃꯁꯨ ꯆꯤꯡꯅꯅ, "ꯕꯦꯝꯃ, ꯀꯅꯥ ꯂꯩꯇꯕ ꯌꯥꯎꯒꯦ? ꯍꯥꯏꯌꯨ, ꯀꯅꯥꯒꯤꯗ ꯆꯠꯄꯅꯣ ꯅꯈꯣꯏꯕꯣ?" ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯅ ꯁꯦꯠꯂꯤꯕ ꯎꯗꯨ ꯎꯕꯗ, "ꯅꯪꯅ ꯀꯥꯏꯗꯅꯣ?" ꯌꯥꯔꯦꯛ ꯉꯥꯟꯕꯅ, "ꯏꯃꯥꯁꯦ, ꯀꯣꯟꯅ ꯍꯜꯂꯛꯂꯒ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ." ꯑꯁꯤ ꯇꯝꯕ ꯈꯥꯏꯔꯝꯂꯒ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯁꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯆꯤꯡꯅꯔꯦ, ꯋꯥꯈꯜꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯃꯆꯥꯅ ꯁꯦꯠꯈ꯭ꯔꯤꯕ ꯃꯐꯤꯗꯨꯒ ꯃꯃꯧꯅ ꯁꯦꯠꯈ꯭ꯔꯤꯕ ꯃꯐꯤꯗꯨꯒ ꯑꯅꯤꯗꯨꯒꯤ ꯈꯦꯠꯅꯕꯗꯨ ꯈꯜꯂꯒ ꯑꯁꯨꯝ ꯆꯤꯡꯅꯕ ꯍꯦꯜꯂꯛꯂꯦ꯫ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯐꯥꯎ ꯂꯩꯁꯅꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯌꯦꯡꯂꯤ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯃꯇꯧꯗꯨꯗ ꯋꯥ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯅ ꯂꯩꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯨ ꯍꯦꯛ ꯌꯧꯕꯒ ꯐꯠ ꯒꯥꯔꯤꯗꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯀꯨꯝꯈ꯭ꯔꯦ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯇꯞꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯀꯨꯝꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯒꯦꯠ ꯍꯥꯡꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯤ ꯂꯩꯇꯕꯒꯤ ꯁꯨꯃꯥꯡꯗꯨꯗ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯁꯅꯥꯁꯨ ꯃꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈ꯭ꯔꯦ꯫ ꯃꯗꯣꯝꯆꯥ ꯔꯥꯅꯤꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯗꯨꯅ ꯀꯞꯂꯤꯕꯗꯨꯁꯨ ꯎꯔꯦ꯫ ꯃꯧꯄ꯭ꯋꯥ ꯌꯥꯏꯍꯟꯕꯅ ꯃꯥꯒꯤ ꯀꯀꯥ ꯅꯤꯡꯊꯦꯝꯗ ꯀꯣꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯤꯕꯗꯨꯁꯨ ꯎꯔꯦ꯫
ꯃꯆꯟꯅꯨꯄꯤ ꯂꯥꯡꯉꯝꯕꯤꯅ ꯋꯥ ꯉꯥꯡꯗꯅ ꯑꯍꯣꯡꯕ ꯑꯃꯗ ꯎꯡꯂꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯗꯨꯁꯨ ꯎꯔꯦ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯆꯪꯂꯛꯄꯗ ꯂꯩꯁꯅꯥꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ꯫ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯃꯃꯥꯒꯤꯗꯃꯛ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯨꯠꯇꯨꯁꯨ ꯃꯥꯒꯤ ꯊꯕꯛ ꯃꯄꯥꯗꯨꯗ ꯄꯥꯏꯔꯛꯏ꯫ ꯆꯞ ꯂꯦꯞꯂꯝꯕꯗꯁꯨ ꯃꯈꯥꯗ ꯒꯦꯠ ꯐꯝꯊꯔꯛꯂꯦ꯫ ꯌꯥꯔꯤꯛ ꯉꯥꯟꯕ ꯂꯩꯁꯅꯥꯅ ꯐꯝꯊꯔꯛꯄꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯅꯥꯕꯨ ꯇꯞꯅ ꯀꯣꯟꯕꯤ꯫ ꯂꯩꯁꯅꯥꯁꯨ ꯍꯧꯖꯤꯛꯇꯗ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ꯫ "ꯏꯃꯥ, ꯅꯪ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯇꯣꯛꯂꯝꯂꯤꯁꯤ? ꯀꯩꯒꯤꯅꯣ ꯏꯃꯥ? ꯏꯅꯥꯎ ꯑꯅꯤꯁꯤ ꯀꯅꯥꯗ ꯁꯤꯟꯅꯔꯝꯂꯤꯅꯣ? ꯑꯩꯕꯨꯁꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯅ ꯆꯠꯂꯤꯅꯣ ꯏꯃꯥ? ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯏꯃꯥ. ꯆꯠꯈꯤꯅꯣ ꯏꯃꯥ. ꯏꯃꯥ ꯅꯪ ꯆꯠꯈꯤꯅꯣ." ꯇꯞꯅ ꯁꯣꯜꯂꯛꯄꯗꯒꯤ ꯃꯈꯣꯜꯗꯨ ꯈꯖꯤꯛ ꯀꯟꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯃꯥꯡꯒꯣꯜ ꯇꯥꯔꯤꯒ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯂꯣꯌꯥꯉꯝꯕꯁꯨ ꯂꯩꯁꯅꯥꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯒꯦꯠ ꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯁꯅꯥꯅ ꯀꯞꯂꯒ ꯌꯥꯔꯤꯛ ꯉꯥꯟꯕꯅ ꯊꯦꯝꯕꯤꯔꯤꯕꯗꯨ ꯃꯥꯁꯨ ꯎꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯅꯥꯕꯨ ꯊꯦꯝꯅꯤꯡꯕꯒꯤ ꯄꯥꯡꯒꯜꯗꯨꯁꯨ ꯂꯩꯇ꯭ꯔꯦ, ꯇꯨꯃꯤꯟ ꯌꯦꯡꯕ ꯅꯠꯇꯅ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯊꯦꯝꯕꯤꯔꯛꯏ꯫ "ꯁꯦ, ꯀꯞꯂꯅꯨꯁꯦ. ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯈꯔ ꯑꯃꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ, ꯈꯔ ꯑꯃꯅ ꯄꯨꯟꯁꯤ ꯇꯦꯟꯕ ꯀꯌꯥꯅꯤ꯫ ꯏꯃꯥꯅ ꯃꯇꯝ ꯈꯔ ꯍꯤꯡꯂꯝꯂꯒ ꯑꯩꯈꯣই ꯃꯌꯥꯝꯒꯤ, ꯅꯪꯒꯤꯗꯃꯛ ꯂꯝꯕꯤ ꯈꯔꯗꯤ ꯌꯥꯠꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯤꯗꯤ ꯇꯣꯛꯑꯣꯁꯦ. ꯁꯦ, ꯀꯞꯂꯅꯨꯁꯦ." ꯂꯩꯁꯅꯥꯁꯨ ꯌꯥꯔꯤꯛ ꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯇꯃꯛ ꯄꯥꯏꯔꯛꯂꯒ, "ꯑꯩ ꯏꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ. ꯏꯃꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡꯁꯨ ꯏꯃꯥꯅ ꯁꯦꯝꯕꯤꯕꯅꯤ. ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ ꯌꯥꯝꯕꯨ. ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ ꯌꯥꯝꯕꯨ." ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯁꯥꯟꯇꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗ ꯌꯦꯡꯂꯛꯂꯒ ꯃꯕꯨꯛꯅꯤꯡꯗ ꯁꯣꯟꯖꯩ꯫ "ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯅ ꯁꯤꯟꯅꯔꯝꯕ ꯊꯧꯗꯥꯡꯗꯣ ꯅꯆꯥ ꯄꯥꯡꯊꯣꯛꯆꯔꯒꯦ. ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯁꯤꯁꯨ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗꯒꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯅꯆꯥꯅ ꯀꯣꯛꯍꯟꯒꯅꯤ. ꯏꯅꯥꯎ ꯑꯅꯤꯁꯤꯕꯨꯁꯨ ꯑꯩꯅ ꯁꯦꯝꯒꯅꯤ. ꯂꯩꯁꯅꯥꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯨ ꯏꯃꯥ. ꯑꯩꯅ ꯋꯥꯁꯛꯂꯦ." ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯩꯁꯅꯥꯁꯨ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯄꯨꯟꯅ ꯂꯦꯛꯂꯤ꯫ ꯂꯥꯡꯉꯝꯕꯤꯁꯨ ꯌꯥꯏꯍꯦꯟꯕꯁꯨ ꯑꯍꯤꯡꯗꯨꯃꯗꯤ ꯇꯨꯝꯗ꯭ꯔꯦ꯫ ꯃꯆꯤꯟ ꯃꯧꯄꯥ ꯇꯨꯃꯤꯟ ꯅꯨꯡꯁꯤꯛ ꯅꯨꯡꯆꯥꯟꯅꯗꯨꯅ ꯑꯍꯣꯡꯕ ꯑꯃꯗ ꯎꯡꯂꯒ ꯂꯩꯕꯗꯨꯗ ꯔꯥꯅꯤꯁꯨ ꯅꯤꯡꯊꯦꯝꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯔꯥꯅꯤꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦ꯫ ꯂꯣꯌꯥꯉꯝꯕꯁꯨ ꯑꯌꯨꯛꯀꯤ ꯗ꯭ꯌꯨꯇꯤ ꯂꯩ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯕꯁꯨ ꯇꯨꯃꯤꯟ ꯐꯝꯂꯝꯕꯗꯒꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ "ꯑꯁꯨꯛ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯥꯎ ꯈꯪꯍꯟꯂꯝꯗꯅ ꯆꯠꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯆꯦꯌꯥ? ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯈꯪꯗꯕ꯭ꯔꯥ?" ꯂꯥꯡꯉꯝꯕꯤꯁꯨ ꯉꯔꯥꯡꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯎꯡꯂꯒ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯩꯁꯅꯥꯁꯨ ꯃꯧꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ꯫ "ꯏꯃꯥꯅ ꯀꯩ ꯋꯥꯏ ꯂꯣꯠꯂꯝꯃꯒꯦ ꯌꯥꯏꯍꯦꯟꯕ?" ꯅꯤꯡꯊꯦꯝꯅ "ꯋꯥꯐꯝꯗꯨꯕꯨ ꯅꯉꯣꯟꯗꯕꯨ ꯍꯥꯏꯔꯝꯕ ꯑꯣꯏꯔꯦ." ꯌꯥꯔꯤꯛ ꯉꯥꯟꯕꯅ "ꯍꯣꯏ ꯀꯀꯥ, ꯑꯩꯅ ꯅꯣꯡꯃ ꯌꯨꯝꯗ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯝꯕꯅꯤ. ꯑꯩꯁꯨ ꯀꯀꯥ ꯍꯣꯏꯗ ꯋꯥꯗꯣ ꯍꯥꯏꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯉꯝꯈꯤꯗ꯭ꯔꯦ. ꯔꯥꯅꯤꯅ ꯏꯗꯣꯝꯆꯥꯁꯨ ꯈꯪꯕꯗꯤ ꯀꯨꯏꯗ꯭ꯔꯤ. ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯡꯉꯝꯕꯤꯒ ꯑꯩꯒꯗꯤ ꯈꯪꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯁꯅꯥꯒ ꯑꯇꯣꯝꯕꯒꯗꯤ ꯈꯪꯍꯟꯈꯤꯗꯕꯅꯤ." "ꯌꯥꯝꯕꯣ, ꯏꯃꯥꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩꯕꯨ ꯈꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯤꯁꯦ?"
ꯈꯣꯟꯖꯦꯜꯗꯨꯅ ꯅꯤꯡꯊꯦꯝꯁꯨ ꯔꯥꯅꯤꯁꯨ ꯑꯃꯗꯤ ꯌꯥꯔꯤꯛ ꯉꯥꯟꯕꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫